Manipur gi Houraklon ga Sagonaraklaba pony asi Government of India na Endangered Species Oina Laothoknaba Khannaba Leire haina Lok Sabha gi member Dr Angomcha Bimol Akoijam na phongdokkhre wafam masing asi MSFGSK Palace Auditorium da Stellan My Pony haina mingthon ba Manipur feature film ama release tawbagi thoram da mahak na phongdokhibani thoram aduda chief guest oina saruk yakiba MP Bimol Akoijam na hai Manipur gi atang balan ama oiba pony asi endangered species oina Government of India na Laothoknaba Khannaba Leire masigi damak state government amashong mahak masa puna center da move tawminabagi tangai fadaba lei maramdi hojik pony na leiriba phibam asi adugi matik khudong thiningai oirakle pony gi sajik chapam ningthi na leiraktaba lambi lamakhangda plastic amadi atai fatta haudi kaya charakpasna pony gi punsi mahinda chawna singnarakle Chindana pony kangadabani haina lauba aduga tawthorakpadana pony gi matik magun saithaba amadi symbol da oina sil thadari tasengna pony kange haidabadi hojik pony karamba punsi mahing amada hinglibage haibasi hana khangba mathau tai pony gi symbolic representation da sel thadam gi mahut makhoi karamba phibam da hinglibage haibasi khangna pony kanbagi sel thadabana achumbo oigani chinda loktak pat lamphel pat amadi atai water bodies sing kangadabani haina laurabasu wetland conservation and monitoring act 2017 gi makhada lamdam asigi thawai makni khaliba loktak pat notified toramde masinadi matau karamna aikoigi water bodies sing kanba ngamgadoribano asumna chinda pony kangadabani haina lauraga pony kanbagi akhannaba thorang paikhatrabadi loktak pat ki oiribu phibam asiga Khennaba leiroi chinga khut ka manat dabana ngasi hiram ayamada sokchillaklibani ngasi release tawriba film asina pony kannabagi achoba awareness ama oinaba school amashung college singda screening tawba chumgani anauba Manipur ama sembada film fraternity na mangjil thabiu haina MP Bimol Akoijam na makata na phongdokhe Panbaya bade ngasi release tawkiba Stellan My Pony haina mingthon ba Manipur feature film Humputaret Suba National Film Award 2019 gi winner oikibaga loinana yangkai mathoi shuba IFFI Indian Panorama 2020 gi manasu pangbangam khrabani. We need to declare pony as an endangered species ama government of India na Laothokhan sira I kana khalle adugi move se akoi gi government asu state government we should move together and must endanger of the species na Laothokhan na aduga pony ki symbolic of the nataba pony ki life the sok panima sa hareba magi grazing ground like the book of the plastic sabya mugi aina igi sinma ha language chalabi do ka ingai da asigi thanga baza the plastic cha nungang ina koi pawan gi studio me thanga ja da ka ingai dam to I was shocked sigi koi tawle suna chinda ekoi gi pony amata ngai ra bani ha ga ina aroi bi haisar ka se we will try our best endangered local mathau tai aduga pony gi symbolic sa hena paisa thadaraga pony du ga hakchen na thengna ba life te investment tawdraga di akoi mangani aduna si khena bam ju thamma pai koina pony gi ni haraga symbolism da sa ba statue adu da si discourage the gi wana te ko ha desa but we should distinguish among the symbolic representation the real the mathau tare da thadaba paisa